ꯑꯍꯥꯟꯕꯃꯛꯇꯗ TOMTV ꯄꯨꯊꯣꯛꯆꯕ ꯀ꯭ꯔꯥꯏꯝ ꯋꯥꯠꯆ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯔꯠ ꯑꯅꯧꯕꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯀ꯭ꯔꯥꯏꯝ ꯋꯥꯠꯆ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯀ꯭ꯔꯥꯏꯝꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯀꯔꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯊꯣꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ जुलाई तांग कुनगमंगा चीफ मिनिस्टर सेक्रेटेरिएट की दर्शन हॉल दा हांगलिबा कोविड कंट्रोल रूम दा मथौ तौबा स्टाफ अमा यावना मियोय अनि कोविड-19 पॉजिटिव होइकी। बाबूपरादा लेबा चीफ मिनिस्टर सेक्रेटेरिएट की दर्शन हॉल दा हांगबा कोविड-19 कंट्रोल रूम दा मथौ तौबा स्टाफ अमा यावना मियोय अनि कोविड-19 पॉजिटिव होइक्रे। टॉम टीवी ना फंखिबा पाउदा पॉजिटिव ओइरे हारिबा मियोय अनि अदुगी मनुंगदा मियोय अमदी नेशनल हेल्थ मिशन की स्टाफ ओइबता नतना स्टेट कंसल्टेटिव कमिटी फॉर कोविड-19 की मेंबर सु ओइबा मियोयनी अदुगा अटोपा मियोय अदुना मेडिकल डायरेक्टोरेट थबक तौबनी हाइरी। मखोय अनि पॉजिटिव ओइरे खंगलकपदगी चीफ मिनिस्टर सेक्रेटेरिएट के दर्शन हॉल दा हांगलिबा कोविड-19 कंट्रोल रूम की स्टाफ सिंह अमदी मियोय अदुगा नक्सिनरुबा सीएम सेक्रेटेरिएट के सिक्योरिटी पर्सनल सिंह कोविड-19 टेस्ट तौखी। नाकलमरोमदा नेशनल हेल्थ मिशन NHM की हेड ऑफिस थबक तौबी एम्प्लॉई नुपी अमसु कोविड-19 टेस्ट तौबदा पॉजिटिव ओइरे हाइबा खंगबंगमखी। क्राइम वॉच जुलाई की तांग कुनगमंगा बिष्णुपुर डिस्ट्रिक्ट पुलिस ना इम्फाल ईस्ट की मफम अमदा चथखिबा ड्राइव अमदा यामलबा ड्रग की पोलम कया अमा फागतपंगमखी। नुमिदसिगी नुमिदांग वायरम पुंग मंगा मखाइरोम ताबा मतमदा बिष्णुपुर डिस्ट्रिक्ट पुलिस की SP प्रियादर्शनी लाइश्रम की मिटिंग मखादा बिष्णुपुर पुलिस कमांडो की टीम अमना अककनबा पाव अमा फंगबदगी इम्फाल ईस्ट डिस्ट्रिक्ट की मनुंग चनबा सगोलमांग साइकिल ताबा लंबी की पुखाव मनाक्ता मियोय अमा ब्राउन शुगर का कोना फाखी। पुलिस तगी फंगबा पाव की मतुंग इना मफम अदुवाइदा मियोय अमा चिंगननिंगाई ओइबा मोंगदा स्कूल बैग अमा पुदुना लाखी। महाक पुखामनबा होनबदा खोंगलै थुना अमंबगी खुदोंग चाबा लौरगा मफम अदुदगी नांथोखी। तुंगदा पुलिस टीम अदुना महाकी खोंगुल लीदुना तानखी। मदुदा अमुबा मचुगी स्कूल बैग अमा हिगोक मजुगी हैंडबैग अमा अमदी आधार कार्ड अमा साइकिल लंबगी कैनल अमगी मनाक्तगी फंखी। आधार कार्ड अदु चेक तौबा मतमदा कांगपोक्पी वार्ड नंबर 12 तगी गोडहॉन अपोक्पा खोमई कौबा मियोय अमगी नि हाइबा खंगबंगमखी। तुंगदा स्कूल बैग अदु चेक तौबा मतमदा ब्राउन शुगर यावबा ट्रांसपेरेंट प्लास्टिक पैकेट निपान यावरंबा थेंगनखी। चौराकना केजी 3 ग्राम 4 लोम ओइगदबा ब्राउन शुगर अदुगा लोइनना फागलबा पोलम सिंह अदु मखा ताबा आइन की थबक लखनबा सगोलमांग पुलिस ता सिनखी। क्राइम वॉच जुलाई की तांग कुनगतरुक मणिपुर लेंगा की हेल्थ मिनिस्टर की पोर्टफोलियो पारिबा एल जयंत कुमार की यामना नकनबा मरीमता मियोय अहुम कोविड-19 पॉजिटिव ओइरमकी। इम्फाल वेस्ट डिस्ट्रिक्ट की मनुंग चनलैबा पिसुमथोंगदगी मियोय अमा एक्सीडेंट थोकपदगी जुलाई की तांग कुनमंगादा सिजर हॉस्पिटल दा लायंगनबा पुखलकपदा चिंगनबदगी टेस्ट तौरुबदा कोविड-19 पॉजिटिव ओइख्रबा मतुंग मथंगी नुमित्ता हेल्थ मिनिस्टर एल जयंत कुमार गा नकनबा मरीमता ओइबा मियोय अनि अमसु नौना अमुक पॉजिटिव ओइखी। टॉम टीवी ना तोंगान तोंगान सोर्स सिंगदगी फंगबा पाउदा पिसुमथोंगदगी मियोय अमा सिजर हॉस्पिटल दा कोविड-19 पॉजिटिव ओइखिबा अदुगी मतुंगदा महाकी इमुंग मनुंगी मियोय सिंग टेस्ट तौबदा मियोय असिगी मचानुपा अमगा हेल्थ मिनिस्टर की मखुरागी मचा अमगा पुन्ना मियोय अनिसु कोविड-19 पॉजिटिव ओइरमखिबनी। पॉजिटिव ओइखिबा मियोय अनिमक पिसुमथोंग अनाम लाइकाइदगिनी। मिनिस्टर का नकनबा मियोय सिंग पॉजिटिव ओइरे खंगबदगी हेल्थ मिनिस्टर एल जयंत कुमार की इमुंग मनुंग अमसुंग महाकी ऑफिस की स्टाफ सिंग पुमनमक कोविड-19 टेस्ट तौखी। अदुमकपु मखोयदी लाइबक फबदगी नेगेटिव ओइखी। थौदोक असिदगी डिस्ट्रिक्ट एडमिनिस्ट्रेशन ना लाइचत असि संदोरक्तनबा पिसुमथोंगी मफमसिंगदा कंटेनमेंट जोन लौथोखी। क्राइम वॉच जुलाई की तांग कुनगतरुक नुमित असिगी अंगनबा युक्ता जिरिबामदा लेबा निहार टॉकीस मैना तुमना चाके। नुमित असिगी नोंगालमदाय अयुक अंगनबा पुंग अमा खरा हेलकपा अदुवाइदा जिरिबाम डिस्ट्रिक्ट की मनुंग चनबा कालीनगरदा लेबा मतम कुइना सिजिनद्रबा निहार टॉकीस सिनेमा हॉल मैना तुमना चाके। जिरिबाम की फायर सर्विस स्टेशन दगी फंगबा रिपोर्ट की मतुंग इना कालीनगरदगी मैनम प्रियो कुमार कौबा मियोय अमना नुमित अदुगी नोंगयाय मतुंग अयुक पुंग अनिरोम तारकपा मतमदा हॉल अदु मै चाकपा उरकपदगी जिरिबाम फायर सर्विस दा पाव पिरकपदगी खुदकता चंगसिंदुना कनबगी थबक चथखी। अदुबु लाइबक थीबदी सिनेमा हॉल अदुगी अयाम्बा सरुक मैना तुमना चकलमखी। थौदोक अदुदा चौराकना लुपा लाख 10 रोम की मालचांग अमांगता थोखी। क्राइम वॉच
July ki tang kun gataruk Kakching District Police na drug ki mayak ta chathaki ba drive amada Technopol dagi miyoy ama yamna ba drug ka kunana faki. Kakching District Police Commando ki team amana namidasigi ayuk pung 13 makhairom taba matamda Technopol District ki manung chanba Aizizang Saibom Village tagi Lukholen Langhal Chehi Kuntramathoi Apokpa Thangkhomang Langhal Koba Miyoy amagi mayumda thiba humbagi thabak chathabada tongan ba machugi sapon kep chamada lotuna thamlamba masing yamlaba brown sugar phagat pangamki Faraba Lunkholen Langhalbu Makhatana wahang pohong chathanaba brown sugar adu Makhatana atopa mafam singda lalonba morerom dagi purakpani haiba khangba ngamki Loinana fagalaba polam sing amadi miyoy adu Makhatana ain gyoy bathabak lokhanaba Technopol Police ta sinaki Crime Watch. July ki tang kun gataruk Dimapur dagi putholokpa may kaba ni shagi polam kaya ga loinana miyoy ani Chingmairong da Imphal West Commando na faki. Dimapur Romdagi National Highway da hidak managi polam kaya narunda pusalakle haiba akaknaba paw mafangbadagi Imphal West ki Additional SP Operations Amarjit Lamabam na luchingba Imphal West District Police Commando gi kangbu amana numit asigi nungthel pung anirom taba matamda ISBT Khumalampak Romdagi lakpa tata truck ama Chingmairong khongnang ani karak manakta check chathabada hidak managi oiba polam kaya ga loinana miyoy ani fagat pangamki faraba miyoy sing adudi truck adugi driver Assam gi Karbialong dagi Ajay Thausen Chehi Kungamanga Apokpa Prozen Thausen Amadi Ajay Chauhan Chehi Taragamapal Apokpa Ravindra Chauhan Kawi Aina yadaba hidak managi polam sing adu purakpa tata truck adugi registration number na NL01AD 3962 ni Makhatana police na thiba humbagi thabak chathabada truck aduda purakpa Sikhar Pan Masala bag marifu SS1 tobacco bag kun amasung Afghan Rally Spit tobacco bag taramanga fagat pangamki Loinana miyoy ani adu wahang pahong chathabada polam sing adu Imphal East ki telepathy da leiba Krishna Koba miyoy amada sinanaba porakpani haiba khangba ngamki fagalaba polam sing ga loinana miyoy sing adu makhataba ain gyoiba thabak sing lokhatnaba Food Safety Department da sinaki Crime Watch. July ki tang kun ganipan lupa karor ahum lomgi oigadaba hidak managi potlom kaya luwang samonggi ima ibel singna luwang sambang mafam amadagi fabangomke Numidasigi ayuk angan bada luwang sangma mera paibi apun balub amadi laikai gi miyoy singna lupa crore ahum lomgi oigadaba yamlaba talab amasung khaini luwang sangba mamang laikai gi yum amadagi fagat pangamke thodok thokpham dagi fangba pawgi matungina Hairiba talab amadi khaini sing adu laikai gi miyoy singna chingnarakpadagi yenglubada hidak managi polam sing oirambadagi fagalakibani Fagalaba polam sing adugi mapu adudi Bihar dagi hojikna Masjid Rota leiba Rambali Mahato Chehi Kuntraga Taruk apokpa Suras Mahato kawi Fagalaba polam sing adudi talab bora yankhai gi humdoi khaini carton box kungamanga amadi khaini bora kuntrani hairi tungda fagalaba polam sing adu miyam mangda mai thaduna manganki Crime Watch. July ki tang kun ngamapan numit asida Manipur gi ahanba COVID-19 patient ama RIMS ta laikan na bangamdana sikhi Manipur gi ahanba COVID-19 positive oiba miyoy ama kidney fail oibadagi RIMS Hospital da leikide Masagi chehi yankhai ga taruk suraba miyoy adu numit asigi ayuk anganba pung anirom taba matamda laikan na bangamdana leikidabani leikidraba miyoy adu Thoubal district ki Khongjom sapam dagi miyoy ni Mahak kidney gi anaba amadagi RIMS ta hemodialysis tawduna leikiba patient amani Tungda COVID-19 su positive oirambadagi fibham lusalaktuna laikidabani laikidaba miyoy adu kidney gi anaba amagi RIMS ta leibani Crime Watch. July ki tang kun ngamapan Thangmaiban United Club TUC gi volunteer singna Langol Tarungi mafam amadagi yamlaba kwamanagi bora kaya fagat pangamke Yamna thazadaba thodok amada Thangmaiban United Club ki members singna numit asida Imphal West ki manung chana leiba Langol Tarungda leiba Grace Colony ki lanai godown amadagi kwamana gi polam kwamana polang marifurom fagat ki fagalaba kwamana sing adu sinam lekai da leiba Naharo Laisemba Club ta puraktuna mai thadoktuna mangan ki Thangmaiban United Club ki president Pratap Laisang Themna TOMTV da phongdorakhibada lanai gari khara miyoy kharana Langol Tarung Grace Colony gi Godown amadagi kwamana hondo honjin tawre haiba paw fangbadagi kwamana sing asi numit asida fagat kibani lockdown namaram oiduna kham thingna wanaraba amadi mipainari ba matam asida miyoy kharana kwamana puthok pusin tawramba haibasi leingak asina haksinna tizin phamtho I haina su phongdorki
Crime Watch. July ki tang kun gunipan Kakching District Police ki team amana miyoi taruk yamlaba hidak managi polam kaya galoina na fagat ke. Numida sida Kakching Police na gari anida naronda purakpa hidak managi polam sing fagat pangamkre. July kunipan gi numidang pung 12 taba matamda Kakching Commando Unit na mayai lambi gi mafam amada achat ok sing check tawbada hidak managi polam sing adu fagat pangamkhibani. Fagalaba hidak managi polam sing adudi T5 Royal Chewing Tobacco Packet lising aniga chanini hidak managi polam sing adu Fortuner registration number MN02B 4739 amadi Redigo car registration number MN01G 5455 ta porakpani. Fagalaba miyoi sing adudi Mutum Amarjit chahi nifugamathoi apokpa laikhidraba nimai Kaisampat Mutum Laikai Sorokhaibam Jainta chahi nifugamari apokpa Navakumar Nagamapal Fausubam Laikai Aribam Amit chahi kungamapan apokpa Saityajit Khoyathong Polem Laikai Brahmachari Mayum Deepak chahi kungamapan apokpa Megha Thangmaiban Polem Laikai Longjam Johnson chahi kunganipan apokpa Inau Thangmaiban Polem Laikai amadi George Kamai chahi kuntraganipan apokpa Paukan Khaupum Dagini Fagalaba miyoi sing amadi Polam sing adu Food Safety Officer Thaubalda Khosinakhi. Crime Watch. July ki tang kun gunipan aina thingraba lalhaugulup ahum gi combined team amana khongtal da chathakiba ambush amada Assam Rifles ki jawan ahum sikhi amadi manga amna asopan nangki. Chandel District ki manung chanba Chakpi Karong Police Station konba Sajik Kongtal area da Mari Suba Assam Rifles ki petrol party amana aina thingraba lalhaulup PLA MNPF amadi Alpha I gi apun bakutpu amana numida sigi numidang da IED ahum pokhai handuna amadi nongmai kapsin duna landabada AR jawan ahum sikhi. Personnel manga amana fibam thina asokapan nanghanki. Thaudogadu da lekhidraba Mari Suba AR gi personnel sing adudi Assam gi Borbeta dagi Havildar Prane Kalita Nagaland gi Totok Singyu dagi Rifleman Methna Konyak amadi Manipur gi Kakching Makhalikai dagi Rifleman Ratan Salam Kawi. Soklaba personnel sing adudi Subedar Nungkhotil Haukip Havildar Nitul Sharma Naik Sikandar Singh Rifleman Sandip Kumar Rifleman Anish Kumar Kawi. Pawasina makha taradun numid asigi numidang pung 8:45 tabda Saji Kongtal area da Mari Suba air personnel sing aduna khongna patrolling chatlingai cherakta mafam aduda hanadagi lumduna leiramba lalhoba khutpu sing duna tongan mafam da IED ahum pokhai hanbaga loinana nongmai kapsilaktuna landarakhibani. Kudakta Assam Rifles ki maikai dagi su khud handuna chaurakna minute nifu mangarom nongmai kapnaki. Thaudogoduda Assam Rifles ki personnel ani mafam adumakta da sikhi amana hospital da pubagi lambida laikhidabani. Aduga personnel manga amana fibam duna asokapan nangki. Thaudok adu thokraba matung Assam Rifles ki ahenba force sangsinduna thaudok thokpham gi akoiba mafam singda paksana thiba humbagi thabak chathaki adumapu mifami pundi yaukhide. Crime Watch. July ki tang kuntra khongtal gi ambusta thawai na puntha pikraba Assam Rifles ki personnel ahum gi thawai yaw da bahksang da Manipur gi Chief Minister Nongthom Birena aroiba ikai khumna budki. Chandel District ki manung chanalaiba Khongtal da lalhobu singna landarakpada laikhidraba Mari Suba Assam Rifles ki personnel ahum gi mafamda numit asida Chief Minister N Biren yauna makok thongba civil military amadi police officer singna ikai khumna budki. Thaudogasi ki matangda laingak asina tuminna yengduna leithukloi lalhoba ichilinaw singna santigi wari sananaba thokpiraklo wari sananaba laingak asina thonglauna hangduna leiri haina Chief Minister N Birena fongdokhi. Wafam ase numida sida Imphal International Airport apangthokiba laikhidraba AR gi personnel ahum gi mafamda ikai khumnaba utuna leisu katpa amadi laikhidraba sing mayumayumda pukhidringai mamangda aroiba ikai khumnaba utpa amagi mari leinana paumi singa unaba amada fongdorkhibani. Thoromaduda Kurai Assembly Constituency ki MLA L Susindro DGP LM Khokte AR Police amadi Civil Services ki makok thongba official singa loinana laikhidrabagi imung manungi miyoi singsu saruk yakhi. Chief Minister N Birena makha taraduna democracy chatpa leibak asidadi hingsa gi oiba thabak chatharak labadi tuminna yengduna leiroi Khongtal gi thodok asi yamna hakchina lawbaga loinana lengak asina thodok adu awangba thakta yaningdaba fongdokhi. Tangdu leitaba lamdam ama oinaba rajniti gi oiba waroisin ama puraknaba khulai paibusing santi gi wari sananaba thokpiraklo haina mahakna fongdorkhi. Ekoi gi su state gi oiba policy ma army or Assam Rifles or paramilitary forces in the lady wishing see sugumba terrorist related insurgency related matters in the Shiba Popo or State government among the scheme mama laibini
ꯑꯗꯨꯒꯤ ꯁ꯭ꯀꯤꯝꯗꯨꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯅꯧꯅ ꯀꯦꯕꯤꯅꯦꯠꯅ ꯈꯟꯅꯔꯒ ꯍꯦꯟꯅ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯔꯤꯍꯦꯕꯤꯂꯤꯠ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯀꯦꯕꯤꯅꯦꯠ ꯃꯤꯇꯤꯡꯗ ꯄꯨꯊꯣꯛꯑꯒ definitely we will help the families of the victims. ꯑꯗꯨꯒꯨꯝꯕꯗ ꯑꯩꯅ ꯌꯥꯝꯅ ꯍꯥꯏꯒꯗꯕ. Crime Watch. आईने यादव मोंगदा पुशिलकपा चुरुकी पोटलमसिंग लिलोंग पुलिस की कांगुना फारम मतुंगदा मई थादोक्तुना मांगनखे नुमिदसी अयुक पुंग तरुक मखाइरोम ताबदा लिलोंग पुलिस स्टेशन की मनुंग चनलेबा वाइथौ चिरु कोंजिंदा इम्फालदगी थौबाल लोमदा पुदुना लाकपा लुपा लाख मंगागा लिसिंग हुम्फुतरा तरुक रोम की ममल ओइगदबा कोरियाना साबा इजी लाइट चुरुप वाइथौ की लेकाई मंगागी मैरा पाइबी अमदी क्लब की मियोय सिंगना फारब मतुंग मई थादुना मांगनखे चुरुप सिंग अदु कैथल मानबी अवांग लेकाई अंड्रोदगे मयेंगबम उतम मैतै चही निफुगनी थोय अमदी महाकी लोइनबी मयेंगबम सुशीला लेमा चही कुंथ्रा मापन लोइनना कैथल मानबी बाजारदगी थांगजम के शो कौबा मियोय अहुम असिना जिप्सी रजिस्ट्रेशन नंबर MN04A4121 अमदी रजिस्ट्रेशन नंबर याउदबा कार अमदा पुदुना लाकपने थौदोगसिगे मतंगदा वाइथौगी मैरा पाइबी अमना फोंदोरकपदा ngasi chingnanigai oiba mongda waithauda gari ani adu khamduna leibadage miyamna paw phaunaraga changshinduna yengna bahonabada gari sing adu thuna thauduna chatkhibani tungda gari sing adu tanaduna waithau santrok chingjinda faraga check tawbada yamlaba churup sing adu yauromba thengnarakibani amadi tungda polam sing adu mai thadoktuna manghankibani General Miyoy Ahumna Fongdorapagi Matung ina Hariba Churup Singh asi Imphal gi Mantri Pukridagi Thiam Maning Lekai da leiba Thiam Gobin Kauba Miyoy amagi yumda thamnaba purakpani Churup Singh asi normal reta carton box amada lupa lising kuntraga taruk pi hairi Crime Watch. August ki tang ama Maya Kawa Sinja ki mathak chathaba driver manda Moirang police na yamlaba yu kayam fagat pangamke Numirisida Moirang SDPO Sana Jawbagi Liching Makada Moirang Police ki team amana Tata 407 amada purakpa masing yamlaba Indian Med Foreign Liquor amasung Can Beer ga konana miyoy ama fakhi Police tagi fango paugi matung ina police team aduna Bishnupur rom dagi Moirang lom da lakpa Tata 407 registration number MN019235 check tawbada box nifuga nithoi da haptuna purakpa whiskey amasung rum bottle chahum marifu tara taruk ka loinana Can Beer chamri marifu adu fagat kibani fagalaba polam sing adu chaurakna lupa lak amaga lising ni furom gi mamal oigani tungda Tata 407 adu gi driver adusu phaki fagalaba polam sing aduga loinana driver adu makha taba ain gi oiba thabak lokhanaba excise department da sinaki Crime Watch. August ki tang mari Yuyon basingi mathakta chathaba drive ta Imphal West Commando gi team amana yamlaba yugi polom kaya fagat pangamke Thangmai ban gi mafam ani dagi yamlaba Indian Med Foreign Liquor sing fagatuna mang takhanki Chief Minister N Biren gi pautak matung ina state asida lockdown manungda mi pulhandanaba lokholak pathausil ama oina Yuyon fam singda police na akanba drive chathaduna fagat pagi thabak chatharakhibani Numirasida Imphal West ki police team amana Thangmai ban khomdram selungbalai kai dagi Salam Deepak apokpa Salam Santosh ki yum dagi whiskey bottle kun beer bottle humpu fagatuna mang takhanki tungda Thangmai ban hizam diwan lekai da leiba Thingbai jam subadani mapuroiba manikantagi yum dagi Yungang bottle beer bottle amadi can beer singsu makhatana fagatki Numirasida police team aduna fagatkiba yu sing mafam adumaktada mang takhanki nakalamromda commando Imphal West ki team amanasu numirasimaki numijung mamatungda Kangjeibung maningdagi Indian Med Foreign Liquor bottle chamaga nifuga manga amadi beer bottle humphutara taruk fagatuna mafam aduda mang takhanki tungda amukhana yu sing yondana ba pautak su piramki Crime Watch. August ki tang mari Jenims ki COVID care center da piriba chana bathaknaba polam sing asi substandard oibagi mathakta matam chana pidi haibagi wahouda inmate sing ngarakta irang horke Jenims talengak na hangliba COVID care center da leiriba inmate sing da chana thaknaba matam chana amadi matik chana pidi haibagi irang horakhi numit asida porompata leiba Jenims ki COVID care center da leiramba inmate sing na numit asigi ayukta center ki thong namkhaiduna mapal da tholuktuna irang horakhi Inmate sing na fongdorokpada center asigi ayuk ki breakfast sing matam chana amadi matik chana pibide ayuk amasung numidangi chaksu matik chana amadi machi oigedaba chak insang sing piba leite masida sunatana thaknanaba ising su marang kaina pibidavana inmate sing awaba mo oiri
COVID-19 positive oirabasing immune system kalhalaga laigadaba adu piriba chinjak asidi machi oiningai leite. Inmate singna lairiba ka singi amon akai su inmate singna khomjillaga thamlabasu nongmata lokhatpa lakte hairi. Irang kan khalakpadagi Porampat police ki team ama laktuna irang adu laksinaba honakhi. Tungda irang adu kansilakpadagi Jennings ki authority singsu laktuna inmate singa wari sanarba matungda chana thaknaba polam sing pigani haina thajaba piramkhi. 나기는 라이브라 시다. 같이 한번 뭔가 비비세. 로이래. 와이시드 가가가 로시고. 그럼 허리 포토기 히다고 답이 들어가나 답이 들어. 나오나지 보통 두 가지 먹자. 나한테 아주 미안해. 그리 해로 보세요. 머리 잘하는 실내. वही से कोई से हट तो से कोई ना नहीं रोज 장지 걸로 해. 사람 뭐 버트가 많이 안 잡는 거 अदु वो लोग की ना काट रहे कोई हम नहीं करेगा Crime Watch. ngasi gana di matang swaisida pumnamakdagi kainanaba yathang nijari mathangi episode ta pudun laksage ahenba wari kaya ga loinena matam adu faubadi Crime Watch.